ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯂꯥꯏꯛ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯁꯦ 너 살짝이 있나? 갖다 주지. 깜짝이야 이놈. ꯑꯩꯒꯤ ꯏꯁꯩꯁꯦ ꯇꯥꯕꯗ ꯀꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯅꯔꯤꯕꯅꯤꯗꯣ 조용히 할게요. 하이스 그래? 그래? ꯃꯈ꯭ꯋꯥꯡꯒ ꯇꯦꯛꯇꯖꯥꯠꯂꯣ ꯁꯤꯡꯂꯩ ꯕꯥꯛꯅꯒ ꯀꯟꯗꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯗ ꯌꯥꯝ ꯊꯧꯔꯝꯃꯤꯗ ꯅꯪ ꯃꯥꯏ ꯐꯖꯔ ꯅꯪ ꯍꯥ ꯔꯤꯜꯁ ꯅꯝꯕꯁꯤꯗ ꯆꯌꯦꯠꯗꯅ ꯆꯅꯛꯅꯗꯅ ꯑꯗꯨꯝ ꯂꯩꯅꯤꯕ ꯆꯌꯦꯠꯗꯅ ꯃꯈꯣꯟ ꯇꯧꯒꯅꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯥꯞꯀꯅꯣ ꯃꯈꯣꯟ ꯇꯧꯒꯅꯣ ꯀꯥꯞꯀꯦ ꯍꯥꯏꯔꯤꯅꯦ ꯇꯨꯃꯤꯟꯅ ꯀꯥꯞꯄꯣ ꯊꯪꯅꯕꯗꯅꯦ ꯃꯤ ꯌꯥꯝ ꯂꯩ ꯌꯦꯡꯁꯤꯟꯕ ꯑꯃꯨꯛꯅꯦ ꯍꯤꯒꯥꯏꯕ ꯇꯧꯈꯤꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯈꯣꯟ ꯊꯣꯛꯀꯅꯨꯅꯦꯍꯦ ꯁꯦ 이자디 마람 모피니 사나니 마마는네 짝 TV라니 이자디 한다키 exam다주 파스 타이도 얘라 이게 도미래 아두니 이자디 라이릭 하이비네 네그로 만디싱지가네 온진나봐 야데 고 나랑 마마는 통바 옌두 하우트라 저기 하위 하우트라 시중 통은거니 마마나 이바니 호지 예레버 잣라니 마마는 통도인 kadar ibu mu yung ni siba mot liba mamai tani ma analisi mawa du bu khang lak ngam sa la hai si ka la de si da higai wa dum tak zi ki isi ma santia lao ni he wa mai bi mi si na bu pha mo thai kari wa lo hoi si yai ma se pura 제 하이로게다 그이도르게바 하이로 그이도르게 세 아이디네 북도 와 탐바세 그야 하이나데 ꯑꯩꯈꯣꯏꯁꯦ ꯌꯥꯏꯃꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯁꯥ ꯐꯥꯎꯕꯕꯨ ꯃꯛꯁꯪꯒ ꯃꯦꯠꯂꯒ ꯃꯁꯤꯡꯗꯨ ꯈꯨꯝꯃ ꯀꯤꯟꯅ ꯊꯤꯜꯂꯦꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯉꯥꯡꯗꯕꯨ ꯀꯩꯅꯣ ꯃꯥ ꯇꯧꯕꯤꯔꯤꯗꯨꯕꯣ ꯑꯉꯥꯡꯗꯕꯨ ꯀꯩ ꯈꯪꯗꯣꯔꯤꯒꯦ ꯏꯔꯨꯁꯨ ꯁꯨꯡꯂꯨ ꯂꯨꯗꯦ ꯊꯣꯡꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯪꯗꯦꯗ ꯁꯥꯟꯇꯤ ꯏꯆꯦꯗꯤꯅꯦ ꯑꯗꯨꯃꯥꯏꯅꯅꯦ ꯃꯦꯟ ꯇꯥꯗꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦ ꯈꯪꯗꯦꯗ ꯏꯆꯦꯗꯤꯅꯦ ꯋꯥꯈꯜ ꯇꯥꯅ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ
ꯑꯗꯨꯅꯦ ꯃꯤꯁꯦ ꯐꯦ ꯂꯥꯛꯑꯕ ꯃꯁꯥꯗꯨꯕꯨ ꯐꯥꯁ ꯂꯥꯛꯏꯒꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯏꯆꯦꯗꯤ ꯌꯥꯝ ꯐꯩꯗ ꯑꯗꯣ ꯏꯆꯦ ꯌꯥꯏꯃꯅꯅꯦ ꯏꯆꯦꯗꯅꯦ ꯌꯦꯡꯁꯤꯟꯕꯁꯦ ꯅꯅꯥꯎ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗꯪꯅꯔꯤꯕ ꯃꯧꯁꯤꯡꯁꯤꯗꯅꯦ ꯃꯥꯅꯅꯦ ꯏꯆꯦꯁꯦ ꯌꯨꯝꯗ ꯄꯥꯔꯇꯤ ꯇꯧꯋꯤ ꯖꯣꯔ ꯁꯥꯟꯅꯩꯅꯅꯦ ꯁꯟꯗꯣꯛꯏꯅꯤ ꯏꯆꯦ ꯑꯁꯦꯡꯕꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯅꯅꯦ ꯉꯁꯤ ꯁꯥꯎꯗꯅꯅꯦ ꯉꯁꯤ ꯂꯥꯟ ꯇꯧꯅꯤꯀꯣ ꯉꯁꯤ ꯁꯥꯎꯗꯅꯦ ꯄꯥꯛꯁꯤ ꯊꯜꯂꯨꯗꯅ ꯉꯁꯤ ꯑꯩꯅ ꯌꯥꯏꯁꯦ ꯏꯆꯦ ꯇꯣ ꯃꯥꯅ ꯇꯧꯅꯗꯦ ꯁꯤꯒ ꯑꯩ ꯉꯁꯤꯅꯦ ꯏ ꯌꯥꯝ ꯀꯥꯏꯗ ꯁꯥꯟꯇꯤ ꯐꯔꯦ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯁꯨꯝꯕ ꯄꯥꯎ ꯑꯃ ꯇꯥꯍꯜꯂꯕꯅꯤꯅꯅꯦ ꯑꯩꯅꯅꯦ ꯃꯥ ꯅꯨꯡꯉꯥꯏꯅꯤꯃ ꯍꯦ ꯑꯗꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯒꯥꯏꯅ ꯑꯃꯨꯛꯇ ꯃꯨꯅꯨꯀꯣ ꯑꯩ ꯈꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯏꯆꯦ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯍꯥꯏꯔꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯑꯩꯅꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯈꯤꯒꯦꯀꯣ ꯆꯠꯂꯣꯀꯣ ꯃꯥ ꯀꯩꯅꯣ ꯈꯣꯏꯗꯧ ꯁꯥꯒꯠꯄꯒꯅꯦ ꯅꯪꯉꯣꯟꯗ ꯇꯥꯏꯅꯔꯒꯅꯤꯀꯣ ꯑꯩꯅ ꯑꯩꯅ ꯀꯩꯗꯧꯔꯤꯅꯣ ꯅꯆꯤꯟꯗꯣ ꯈꯨꯝꯃꯛꯀꯅꯨ ꯅꯆꯤꯟꯗꯣ ꯈꯨꯝꯕ꯭ꯔꯥꯕꯨ ꯅꯪꯅꯦ ꯊꯥꯖꯤꯜꯂꯛꯇꯅꯅꯦ ꯑꯣꯛꯆꯤꯟ ꯁꯥꯅꯤ ꯅꯪ ꯑꯗꯨꯕꯨ ꯃꯃꯥ ꯉꯁꯥꯏꯅꯦ ꯃꯃꯥ ꯂꯩꯇ꯭ꯔꯤꯀꯥꯟꯗꯅꯦ ꯐꯖꯕꯤꯒ ꯑꯩꯒ ꯁꯥꯟꯅꯔꯤꯀꯥꯟꯗꯣ ꯑꯗꯨꯗ ꯃꯌꯥꯏ ꯂꯥꯛꯑꯒ ꯀꯩꯗꯧꯕ ꯀꯔꯤ ꯅꯪ ꯐꯨꯔꯤꯕ ꯀꯩꯒꯤ ꯀꯩ ꯃꯔꯝꯒꯤ ꯑꯗꯨꯕꯨꯔꯣ 시리에 난 말이야 시리에 아이 daughter 비로 아이 daughter 난 말이야 이거 시리에 봐 시리에 난 남자 이거는 시리에가 살살이 해 Mama, nasi ini dia mau bisnis yang nak kena bawa riba. Ini jadi ini nak bawa ini ni. Nak tahu ni terapa? Masih mana hubungan ni masih? Amu bi. Mu nak mu riba, ni mesti riba. Nak shop tom tu riba mah. Okay. Hasbi. Ay, lau. Lehoro na tanda mo bi. Lehoro lagi kong batung. Kon hatugyo. Mama hamza chakman. Kari, admain ka hari baisada. May matsa di kiyam khazana ha. Ok angau wa makak man da. Isa ga moy ga sangdam na baya ponte isa di sanane. Moy di ne se lai shu mi thi da tari ba. Hangra isa di lai hangbi ni se slaw se. Isa di maram mo pine rasi leibine moigane sangdam na baya ponte masak niya na okten man ba angang di na kaya phajaduri gi isa dagi isa di maram mo pine rasi leibine moigane sangdam na baya ponte masak niya na okten man ba alright La'o trong hồ Phi thu bom mi rồi ꯑꯩꯗꯤꯅꯦ ꯄꯥꯎ ꯖꯥꯠ ꯌꯥꯝ Hema, kay pao na hay siya ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯁꯦ ꯃꯥꯅꯅꯦ ꯃꯥꯅ ꯉꯥꯡꯍꯧꯕꯁꯦ ꯑꯁ ꯑꯦ. ꯇꯥꯕꯒ ꯉꯝꯗꯦ kay ngangin hay siya ꯃꯆꯥꯗꯨꯕꯨ ꯁꯅꯥ ꯃꯇꯨꯝꯅꯤ ꯁꯅꯥꯒꯤꯗꯤꯁꯨ ꯍꯦꯟꯅ ꯂꯨꯝꯃꯤ ꯑꯁ
ꯃꯥ ꯀꯌꯥꯅꯣ ꯃꯥꯅ ꯉꯥꯡꯍꯧꯔꯤꯁꯦ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯒꯅꯦ ꯏꯆꯦ ꯌꯥꯏꯒꯤ ꯃꯁꯥꯗꯤ ꯃꯇꯨꯝ ꯇꯥꯏ ꯁꯤꯛꯁꯤꯞꯇꯒꯤ ꯑꯣꯟꯊꯔꯛꯀꯅꯤ ꯀꯔꯤꯅꯣ ꯃꯥ ꯍꯥꯏꯕꯗꯨꯕꯣ ꯀꯩꯀꯩ ꯌꯥꯝ ꯍꯥꯏꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯍꯧꯋꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯆꯤꯟꯁꯦ ꯃꯁꯤ ꯕꯤꯠꯁꯦ ꯌꯥꯎꯗꯦ ꯊꯠꯇꯕꯅꯦ ꯏꯕꯩ ꯊꯛꯄ ꯑꯁ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤꯅꯦ ꯂꯩꯃꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅꯅꯦ ꯍꯥꯏꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯇ ꯋꯥ ꯊꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯇ ꯋꯥ ꯊꯝꯕꯁꯨ ꯍꯩꯇꯦ ꯑꯗꯣ ꯈꯪꯗꯦ ꯏꯆꯦ ꯌꯥꯏ ꯁꯥꯎꯔꯅꯨꯁꯦ ꯅꯣꯏꯅꯤꯅꯅꯦ ꯌꯦꯡꯊꯤꯅꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯦ ꯑꯍꯟꯁꯦ ꯃꯕꯨꯛ ꯑꯃ ꯇꯧꯏ ꯃꯥꯅꯅꯦ ꯅꯪꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕ ꯏꯆꯦ ꯑꯩꯗꯤꯅꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯥꯟꯇꯤꯅ ꯀꯧꯕꯤꯔꯤꯁꯤꯅꯤ ꯈꯪꯗꯦꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯥꯝꯕꯒꯤ ꯆꯥꯡꯁꯦ ꯏꯆꯦꯗ ꯄꯥꯎ ꯇꯝꯃꯤꯁꯤꯅꯤ ꯑꯗꯣ ꯏꯆꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯅꯀꯣꯡꯅꯦ ꯆꯅꯞ ꯍꯦꯛ ꯂꯥꯎꯔꯗ ꯅꯝꯊꯤꯔꯦ ꯍꯦꯛ ꯑꯣꯏꯕ ꯄꯨꯝꯅꯝ ꯍꯦꯛꯇ ꯍꯤꯞꯄꯤꯅ ꯃꯔꯣꯟ ꯂꯩꯕ ꯁꯤ ꯍꯪꯖꯤꯛꯁꯦ ꯃꯣꯠꯂꯤꯕ ꯅꯣꯡꯇꯤ ꯏꯔꯨꯂꯨꯕꯤꯗꯤ ꯈꯪꯗꯦꯅꯦ ꯂꯥꯏꯔꯤꯛꯅ ꯃꯔꯣꯟ ꯍꯩꯇ꯭ꯔꯤꯕ ꯅꯊꯤꯕꯨꯡꯗ ꯕꯣꯔꯥ ꯆꯥꯔꯒ ꯇꯨꯝꯃꯒ ꯂꯩꯅꯦ ꯂꯥꯏꯔꯤꯛ ꯄꯥꯎꯗꯤ ꯌꯥꯗꯦ ꯃꯤꯒꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯗꯅ ꯌꯦꯡꯉꯒ ꯇꯥꯏ ꯑꯩꯈꯣꯏꯒꯤꯅꯦ ꯁꯤ ꯕꯣꯔꯥ ꯆꯥꯋꯣ ꯅꯊꯤꯕꯣꯡꯗꯣ ꯄꯪ ꯁꯥꯗꯅ 시간을 분위기야 나 옷이네 봄남남 메이빔 이루도 때도 도로죠 실로라가 힙비리는 유월이다 오지 마 옷이지 ꯉꯁꯤꯗ ꯀꯩꯗꯧꯕ ꯀꯩꯅꯣꯕ ꯉꯁꯤ ꯍꯧꯁꯤꯁꯤꯕꯣ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯍꯥꯏꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯌꯥꯝ ꯇꯠꯂꯦꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯁꯨꯡꯆꯥꯟ ꯁꯥꯟꯅꯔꯣꯏ ꯅꯀꯣꯛꯅꯤꯅꯦ ꯄꯨꯝꯅꯝ ꯍꯦꯛ ꯅꯝꯃꯗꯅꯦ ꯑꯩꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯗꯥꯎꯅꯒ ꯗꯥꯎ ꯌꯥꯗꯕꯒ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯁꯝꯒꯤ ꯆꯤꯟꯖꯠ ꯐꯣꯏꯗꯠꯂꯅꯤꯀꯣ 이사디 마삭수 fazei mama ai lodana masamjijune fazagre fazei mi daunane isadi negro zumande do ngauraga bubu heklauge fazei isa daunne fazaba lekai de leiponte Mama ay lodana fazari bani Laib na maron na mahiriba La Ijabu lai tok thoba tok the aduni tok thokadabani mi thane mi thi ta ba ya diko nangbu mama na krista chapura hawo mayam thamobane nangbu chadro leiti se isadi ne mama na krista hawo thamba mayam duri ne khala khala chakadabane khangbra mi dawna ne mayam sasanba ya diko oktum mani isadi se hayeng ne imana ne miss tho andoi ni khangbra mi dawna ne oktum mandana ba se mama na miss krista mayam thambado adagi ne haw ba khala chaga bani mayam sasanba ya de khangbra mayam sasanbagi ok mandana leiba mayam se nang udra aduna ne mama na haibe iluko hai anise khanarin he khang sidi ladu ming toke se sanane ise ni wari nungai biramne sandia lao ne he nang si phamu lawo ai gi isade murazu sanane masak matau nungsigraba rasinaga leiriba matum mama ai lodana ne rasi kharadi leiri sase adagine wai ne khambra isaje miss thohange doine mi dauna ne pangsa sa pangthak lei hanba ya ponte
ꯈꯪꯕ꯭ꯔꯥ ꯐꯤꯒꯔ ꯇꯥꯍꯟꯒꯗꯣꯔꯤꯕ ꯆꯥꯅꯤꯅ ꯇꯤꯀꯨ ꯀꯥꯀꯨ ꯂꯣꯏ ꯃꯥꯜꯂꯒ ꯁꯤꯗꯅꯜꯂꯒ ꯇꯧꯏ ꯇꯥ ꯑꯗꯨꯝ ꯇꯥꯊꯣꯛꯀꯦ ꯏꯗꯧꯅꯅꯦ ꯃꯤꯊꯤ ꯇꯥꯔꯒꯅꯦ ꯍꯥꯔ ꯁ꯭ꯇꯥꯏꯜ ꯍꯥꯏꯖꯤꯟꯕꯗꯣ ꯅꯃꯥꯗꯤ ꯍꯩꯅꯗꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯅꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯥꯟꯇꯤꯌꯥ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯏꯆꯥꯅꯤ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯏꯆꯦꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯆꯥꯁꯦ ꯃꯤꯊꯤ ꯇꯥꯏꯒ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨꯅꯦ ꯄꯥꯎ ꯂꯣꯏꯅ ꯇꯥꯏꯗ ꯁꯥꯟꯇꯤꯅ ꯂꯣꯏꯅ ꯇꯝꯃꯛꯄꯗꯣ ꯀꯔꯤ ꯅꯪꯗꯤ ꯀꯩ ꯍꯥꯏꯕ ꯍꯥ ꯏꯁ ꯑꯩꯒꯤ ꯏꯆꯥꯕꯨ ꯀꯔꯤ ꯑꯣꯛ ꯃꯇꯨꯝ ꯇꯥꯕ ꯑꯉꯧꯕ ꯑꯆꯦꯛꯄꯗ ꯊꯝꯃꯗꯤ ꯑꯣꯟꯊꯔꯛꯑꯅꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯆꯥꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯀ꯭ꯋꯥꯛ ꯆꯔꯥ ꯍꯦꯟꯕ ꯆꯥꯛ ꯐꯪꯗꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯒ ꯅꯣꯛꯅ ꯁꯥꯔꯤꯌꯦ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅ ꯏꯃꯨ ꯍꯦꯛ ꯃꯨꯒꯩ ꯍꯥ ꯅꯪꯒꯤ ꯋꯥꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯑꯗꯨ ꯍꯥꯏꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯍꯣ ꯑꯩꯈꯣꯏꯁꯨꯅꯦ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯦ ꯁꯥꯟꯇꯤꯅ ꯂꯣꯏ ꯇꯝꯃꯛꯑꯦ ꯅꯪ ꯉꯁ ꯅꯪ ꯁꯪꯒꯥꯏ ꯂꯧꯔ ꯆꯥꯒꯦ ꯅꯪ ꯁꯥꯟꯇꯤ ꯐꯪꯅꯦꯕ ꯅꯪ ꯃꯊꯛꯇ ꯁꯥꯟꯇꯤ ꯊꯥꯒꯦ ꯅꯪ ꯈꯪꯗꯦꯗꯅ ꯅꯪ ꯂꯧꯔ ꯆꯥꯗꯕꯤ ꯅꯪ